ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯇꯔꯨꯛꯃꯛ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄ ꯄꯣꯁꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯒꯤ ꯍꯣꯁꯇꯦꯁ ꯇꯔꯨꯛꯃꯛ ꯁꯤꯅ ꯐꯪꯂꯦ ꯃꯈꯣꯏ ꯇꯔꯨꯛꯃꯛ 13 ꯃꯦ 2026ꯀꯤ ꯑꯍꯤꯡꯗ KNFPꯒꯤ ꯀꯦꯗꯔꯁꯤꯡꯅ ꯀꯣꯟꯁꯥꯀꯣꯜꯌꯥꯡꯃꯩ ꯅꯥꯒꯥ ꯚꯤꯂꯦꯖ ꯇꯝꯅ ꯂꯥꯛꯄꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯚꯤꯂꯦꯖꯇꯒꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯑꯃꯗꯤ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯐꯥꯈꯤꯕꯁꯤꯡ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯑꯁꯤ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯁꯨ ꯊꯣꯔꯛꯂꯤ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯤꯅ ꯑꯣꯏꯔꯕꯁꯨ ꯍꯤꯡꯅ ꯑꯣꯏꯔꯕꯁꯨ ꯍꯣꯁꯇꯦꯁꯁꯤꯡ ꯄꯤꯊꯣꯛꯅꯔꯁꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯅꯥꯒꯥꯁꯤꯡꯗ ꯍꯥꯏꯖꯔꯛꯂꯤ ꯍꯥꯏꯕ ꯄꯣꯁꯠ ꯑꯃꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯊꯥꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡ ꯆꯨꯕꯗ ꯎ ꯋꯥ ꯀꯌꯥ ꯇꯦꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯀꯌꯥ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗꯒꯤ ꯀꯂꯥ ꯐꯥꯍꯔ ꯐꯥꯎꯕꯗ ꯂꯩꯕ ꯅꯥꯒꯥꯒꯤ ꯈꯨꯜ ꯃꯥꯄꯜ ꯉꯥꯛꯅꯕ ꯂꯩꯔꯝꯕ CRPF ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯉꯔꯥꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯤꯡꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯦꯀꯨꯔꯤꯇꯤ ꯃꯊꯧ ꯇꯥꯕ ꯃꯐꯝꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ